आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव मुख्यमंत्री नोंथोंबम बिरेना हाइरी आइन कायना ड्रग कारबार तौबसिंग सरकारना तुमिना येंगदुना लेरोय राज्य असिदा ngarang phawbada covid vaccine dose lakh kun lising munipan hena kapkhre amasung Uttar Pradesh ta lupa koti lising kuni thoi changmarom changna sengwatba Purbanchal Expressway Pradhan Mantri Narendra Modi na ashi sangaragani Laibak asida COVID ke vaccine dose ko ti chama hena kaptuna anobe itihas semle khongjang asi hena maipak anabagi damakan na hona biriba doctor nurse frontline workers amasung vaccine kaptholaba mioi khuding makpu akasbani ne ikai khupnaba uchari aikhoina pandam asi yobangam labasu COVID-19 ki lanthing asi loidribana tabiriba miyamna laichat asidagi komthokpa tawbiganu tabiriba punamangna hek yaba makhai athuba matamda vaccine kapthokbiyo atopa mioi sing vaccine kapada sumateng pangbiyo harau kumagi matam asida achambani mari ngakna chapinaba haijari covid vaccine kapthokbiyo face mask supiyo phutaruke social distancing thambiyo maimin amadi khutsa chingna hamdokbiyo COVID-19 ga mari leinaba e-pau singi damak National Helpline number sing 011-239-78046 amasung 1075 ta aduga Rajagi Helpline number na 0385-2411-668 amasung 1800-345-3818 ta phone tobiyo Haujik mapung oiba pau मुख्यमंत्री नोंथोंबम बिरेना हाइरी आइन कायना ड्रग कारबार तौबगी थबक थौरम सिंह सरकार सिना तुमिना येंगदुना लेरोय ट्विटर दा थागत पवारोल अमदा मुख्यमंत्री ना हाई थौबाल पुलिस अमसुंग नापना मियोय अमा ड्रग का कोनना फाखी ग्राम चाटु कुन मंगारोंगी ड्रग अदु तोंगान तोंगान बस हाबोन केस सिंगदा हापतुना पुरकपनी अहानबगी ओइना थिजिनबदा ड्रग अदु म्यांमार रोमदगी पुछलकपनी हाइबा खंगले COVID na maram moiduna matam sangna school sing thingjiloraba matung Rajya Sarkarna tha asigi taradagi class 9 amasung masigi mathakta laiba mahiroi singi offline class haunaba khangan khraba matungda mahiroi singda khudung chadaba sing thoklibra haibadu Manipur Commission for Protection of Child Rights ki chairperson Phurailatpam Manibabu Sharma na yengsinkhre khongchat aduda ZEO kakjing yauna Wabagai High School amasung Langmaidong Higher Secondary School gi phibam yengsinki pokpa dangariba angang singi jati gi chayol palan ngarang hawdokhe Child Health State Health Society National Health Mission Manipur na sinduna tha sigi kunmato hawa chatagadaba chayol palan gi hiramna pokpa dangariba angang singbu asoy angam thokandaba amadi makhoi gi hakngak tuna thamba haibasini Raja Thaki Jayol Palan Thoram Adu State Mission Director National Health Mission Manipur Dr. N. Samjaina Hudokhe Thoram Adu Hudok Laduna Mahanga Hai Jayol Palan Asigi Maru Eba Pandamdi Asoyangam Yaudane Hinghanaba Miambo Bahtahanba Tahanbani Mahanga Hai Popa Dangariba Angang Amagi Oina Hanba Jayol Mari Asi Kwaidagi Maru Eba Tankakni Chayol Palan ga mari lainana jila singda su tongan ba thauram sing pangthokli Manipur da COVID laina dagi naba pharakbagi chang chada marphuda 8.8 leiri raija asida nongna mioi kuntaruk naba phakhibaga loinana naba phaba apunba masing lak amali singkun ma thoi chatet humphumari chure raija gi haksal bibhag na ngarang numidang waram thopa cherol amada hai nongna mioi kuntra manga positive oi kibaga loinana positive oiba apunba masing lak amali singkun mari changma tara taret chure hojik active case sanipan leiri mioi mari nongna lekhidabaga loinana laijat asidagi sikhiba apunba masing lising ama chamapan yankhai humdoi sure hojik phawada sample lak tara humdoi lising mar phudrani thoi chauhum tarama thoi test tawkhre Raja sida ngarang phawada COVID vaccine dose lakh kun lising humphunipan chatet humphumanga kapkhre masigi manungda ahanba dose oina lakh tarani thoi lising humphum doi chani mar phutraum doi aduga ani suba dose oina lakh nipan lising manga chamri humphudani thoi kapkhre
Hauzik Pawada Imphal West vaccine dose lak mangal ising kuntrani thoi changwa kuntra Imphal East tana dose lak maril ising kuni thoi chahum marphutaruk kap khre Laibak asida hauzik Pawada vaccine dose koti chama taro 2 lakh ama lising yang kai mapan jama tara manga kap khre machi manungda ahanba dose oina koti humphudra manga lak yang kai lising yang kai manga changwa yang kai amasung ani suba dose oina koti kuntra tare lak yang kai mathoi lising ahum changwa humphu manga kap khre tabiri bepa wasi kasbani Imphal dagini Pradhan Mantri Narendra Modi ngasi Uttar Pradesh tha Purbanchal Expressway sangagani Tungda Pradhan Mantri na Sultanpur Jilla da Saba Expressway asida pangthokpa year so amasu yengsingani kilometer ahum hena sangba lambi asida Indian Air Force ki aeroplane sing phudaki oina ta thokta chintawe yanaba changeng tawgani Sultanpur da pangthokpa miyamgi mitin amada Pradhan Mantri na wangangani Akasbani Pangmina Hai Purbanchal Expressway asi Uttar Pradesh amasung Bihar border ga tainaba lambi paringda sembani Len taruk laibe Expressway asi lupa koti lising kuni thoi changwarom changna singwatpani Mukhyamantri Yogi Adityanath na Hai Purbanchal Expressway asina nongpok thangba Uttar Pradesh ki senmitlongi yanglen charu oigadawribani Expressway asi singwatnaba Pradhan Mantri na English singani tarani pangi July da jata hunkibani Mizoram da hojik COVID ki active case lising mari jamapani phutare lairi ngarang mioi jamri humphuda taruk naba pakhibaga loina naba phaba apunba masing lak ama lising kul humdoi chahum manga sure Imphal da ngasi phongba pause singi maru oiba pau singi dama hojik Wahengbam Rajesh lairi Rajesh Thagasari Nayani Imphal na ngasi phongba pause singi ahan belamai da phongnariba maroiba pausing di COVID na mioi mari siki kuntra manga positive oiki go to village 2.0 Imphal West ki salam da Mukhyamantri N Biren Hogdoki Churachampur ki ambush soktuna laing riba singi pibam Rajyapal La Ganesan na yengsin kiba Janjatiya Gaurav Divas Raja sita pangthok kiba Nambol da pangthok kiba Congress ki nongmagi oiba political conference amasung maduda luchingba kya na phongdok kiba wafam sing asini Delhi ki air pollution mapung phaba lockdown thamnaba thorang tori haibasina Sangai Express Manipuri ki ahan be headline oiri University yauna school college singi physical class hokre haiba paw photo ko konana Isel Express ki ahan be headline da fongle Leiba ki konung Delhi da oirakliba nungsit mopi ki matang da Supreme Court na Delhi sarkar chaikhre leimatak turel ki phibam khudong thiningai oire haiba paw Imphal Free Press ki ahan ba amasung ani suba headline tori BJP की कैंडिडेट सिंगा थेंगनबा ngamgadaba atopa party की कैंडिडेट लेती हैबा BJP प्रेसिडेंट ए सरदार देवी वाफम हुयलन पाउगी अहान हेडलाइन तौरी लुहोंगफम अमदगी एक्टिबादा लाकपा मियोय अनिना नुपी मचा अनि फारगा पुखरे हैबा पाउ नहारुगे थोकदांगी अनि सुबह हेडलाइन तौरे Assam Rifles na Arunachal Pradesh ki Longding Jilla da NSCN KYA की मियोय अहुम कापतुना हाटखरे हैबसना Sangai Express English की अनि सुबह हेडलाइन तौरी Churachampur ambush NIA na thijilaba yai MLA da temchinarakpa phadre law and order leitre haiba MLA e Tongbram Robindro gi wapam irebak ta phongli Indian Journalist Union amasung Tripura Journalist Union na journalist sing gi mathakta chathariba thoktok sing yaningdaba phongdorori haiba paw Manipur Mail da phongli Healthcare workers sing COVID ki booster dose kapnaba Indian Medical Association ki dabi People's Chronicle da phongli National Newborn Week hokdokiba gi paw ponapam da phongba thenare South Africa da mathang thagi manga digi pangthok kadriba FIH World Cup da Manipur ki hockey sanaroi Kharibam Bichuna goalkeeper oirgani Larem Siamana Bharat ki team luching lagani France Serbia Spain Croatia amadi Belgium World Cup ki qualify oire DC Sandel Trophy football ki paw sepak takraw national da saruk yagadaba players singi maming laukthok ki paw sanabagi lamai da phongli Pausi sing the phone ba atay pausing di nupi macha puram miyoy ama jail yaukre Dr. Naurem Vidyasagar Bal Sahitya Puruskar lising ani kun piragani BJP Mahila Morcha ki national president ngasi Imphal thungnaragani Khongman Zone 1 da laiba yum amada IED thamlamne Assam Rifles na accident soklo miyoy kun mari kankre usiak hatpagi pau pibada lupa lising tara piragani haiba pausing asini Nayani Thagachari Rajesh
लोइसिलकपद कोविड-19 दगी ngakthoknaba vaccine kapthokpa face mask supa phuttaruk lapnana leiba khutsa amadi maimi taru tanana thamba haiba achamba thong singa singang na chatpinaba mu ananing singjari aroiba da maroiba pau amu anna मुख्यमंत्री नोंथोंबम बिरेना हाइरी आइन कायना ड्रग कारबार तौबा सिंह सरकारना तुमिना येंगदुना लेरोय राज्य असिदा ngarang phawada covid vaccine dose lakh 19,9 hena kapkhre amasung Uttar Pradesh ta lupa koti 19,9 changmarom changna sengwatpa Purbanchal Expressway Pradhan Mantri Narendra Modi nang si sangaragani pauloi jare